ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯡꯉꯣꯟꯕꯤ ꯃꯤꯁꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯚꯣꯄꯦꯟꯅ "ꯍꯥꯏ, ꯅꯇꯣꯝꯇ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤꯅ "ꯑꯁ ꯌꯥꯅꯤꯁꯦ, ꯃꯄꯥꯟꯗꯒ ꯊꯣꯛꯂꯛꯀꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨꯀꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯚꯣꯄꯦꯟꯗꯣ ꯀꯦꯇꯨꯀꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯏꯟꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯦꯇꯨꯀꯤꯅ ꯂꯩꯔꯝꯃꯨ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯟꯅꯔꯨꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯄꯔꯞ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ꯫ ꯃꯗꯨꯗ ꯀꯦꯇꯨꯀꯤꯅ "ꯀꯔꯤꯅꯣ? ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ?" ꯀꯦꯇꯨꯀꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯇꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ "ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯁꯥꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗꯨꯅ ꯁꯥꯟꯅꯔꯝꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯅꯝꯁꯤꯜꯂꯒ ꯊꯝꯅꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯂꯩꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯦ꯫ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯝꯂꯨ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤꯅꯦ ꯍꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯦꯇꯨꯀꯤꯅ ꯅꯣꯛꯂꯒ "ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ? ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯃꯉꯥꯏꯔꯦ꯫ ꯅꯈꯣꯏꯅ ꯐꯪꯒꯗꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯔꯦꯜ ꯑꯁꯤꯗꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯂꯥꯡꯉꯣꯜ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯤ꯫ ꯅꯔꯤꯜ ꯂꯩꯔꯕꯗꯤ, ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ, ꯁꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯁꯣꯛꯎꯅꯦ, ꯁꯦ ꯁꯣꯛꯎꯅꯦ." ꯀꯦꯇꯨꯀꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯀꯦꯇꯨꯀꯤꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ "ꯑꯗꯨꯛ ꯅꯥꯄꯜ ꯇꯧꯅ ꯉꯥꯡꯂꯤꯕ? ꯐꯩ, ꯈꯪꯒꯅꯤ꯫ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯅꯪꯒꯤ ꯅꯁꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯔꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯍꯨꯝ ꯑꯃ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯀꯦꯇꯨꯀꯤꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯇꯞꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯂꯣꯝꯗ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯦ꯫ ꯀꯦꯇꯨꯀꯤꯅ ꯆꯥꯛꯁꯪ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕ ꯚꯣꯄꯦꯟꯅ "ꯀꯩꯗꯧꯔꯦ? ꯍꯥ? ꯀꯔꯤ ꯑꯣꯏꯔꯝꯃꯒꯦꯕ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯦꯇꯨꯀꯤꯅ "ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯝ ꯂꯩꯇꯥꯏꯅꯔꯝꯕꯅꯤ." "ꯑꯣ, ꯐꯔꯦ. ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯣ? ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡꯗꯥꯡ ꯆꯠꯄ ꯈꯣꯠꯄ ꯀꯩꯗꯧꯕ ꯂꯩꯗꯅ, ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯅꯨ꯫ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯅꯤ." ꯍꯣꯏ." ꯑꯁꯨꯝꯅ ꯚꯣꯄꯦꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯋꯥꯔꯤ ꯁꯥꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯥꯝꯅꯥꯅ "ꯍꯧꯖꯤꯛ ꯏꯃꯥꯅ ꯆꯥꯛꯁꯪꯗ ꯃꯨꯔꯨꯝ ꯀꯔꯤꯅꯣꯃ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" ꯅꯣꯡꯌꯥꯏꯅ "ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅ ꯃꯃꯥ ꯀꯦꯇꯨꯀꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯇꯝꯅ ꯈꯣꯠꯅꯕꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯃꯥ ꯀꯦꯇꯨꯀꯤꯗ ꯈꯔ ꯆꯤꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯁꯤ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯝꯕꯅ ꯈꯝ ꯊꯦꯝꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯥꯝꯅꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ
ꯌꯥꯝꯅ ꯀꯤꯅ ꯂꯥꯡꯇꯛꯅꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯉꯩ इखंग खंगहौदना सुमांगलोमदा कनागुम्बा मियोय अमना ngarang ngarang nganglaga wari sanabagi makhol ama tarakli haujitta angang amana kappagi khonjal tarambadagi murum murum ngarang ngarang wari sanabagi khonjal lomda tarakpa aduda tamnana manakta tumduna leiriba nongjai bu haudurakli matam maduta nongjaina kaidoroge ha tumba yadrabro adumna hanglubaduda tamnana karino asida murum murum solibasibo asumna hairakpada nongjaina ha kana amu murum murum solubagi mahak su tuminna taraga leirakpadagi kana gumba ma mukhoigi yumgi sumangnomda murum murum solbagi khonjal taribado nongjai su khangle matam arda nongjaina kanano yengese asumna hawal khige torokpada tamnana yenguranu asumna khamnaringai yumgi mamanglomdagi ketukido makutta mushin muba kharayama paraga paraprap sangai makokta koyet yetlibani phi sinkhalaga masamana punamak thadoklaga tuminna chekmok lahondana changkli madubu tamna amati nongyaina makoigi ka lalaga sakhribadada uhori adusu khatitang matam arda nongyaina hojikitubu akoi manatro asomna haraga nongjaido phamungdagi kumtharaklaga thongdo khajitang hena kathoklaga hingi matam arda tamna su kumtharaktunu hingi matam aduta ketukina saksanglomdagi masammana semjillaga magi karomda paraparap chatkribado tamna amati nongyaina uhori madu uruba aduta nongyaina karigino akhoigi imana ahinga thiengba sida mapandagi changlibasibo adusu kharaya mapairaga matam aduda tamnana khangdi magisi lai khurumba ma chalubado adugi lai khurumbagi thoram pangthokliba jalo adu warambasu yai lalo changasilo asumna hairaga nongyaidi phamung kakhatkri matam aduda tamnana amuk hanna ketukina changkhiba ka adomda jenglakpada ketukido mamayado leitharaga tamnana leiriba adomda masammado thadaraga mamit aduna ilanglangna septharaga yenglaga leiramlei madu urubada tamnado ima haina lauraga nongyai manak tamna sensilli matam aduda nongyaina kedoroge ha haiduna hangai aduga somdagi su ketukina hai kaidonarage ne haiduna laurakli matam aduta nongyaina kesu tawdi ma haiduna khumkhri ketukisu tumina damak laikhri tamnana hojik ketukina haibadi ma ki mane pokna toromliba mawong ado nongyai tammi wafam adu tabada nongyaina hera nangi wakhal oiramgani aikhoigi imanabu adumai tawba horokpro masidi tumutumu asomna hairaga tamnabu themjinduna tumhankhri masigi matung makhoi loina muktumna khrabada tamna su tumkhri matamaruda nongamphum torokpa matamni tamthagi mabukto yamna kanna thinbel lengba torokle aduma torokpadu tamna do mamit khangpang pang aduga mabukta thinbel lengba torokle baduta karuto sidi haiduna mahaksu chaina khol aduna nongyai bu kanna haudurakli adubu ngihak mikup khara thinbel lengba toromlaga tumina amuk laikhri nongyai do tamnana hauduklambagi ikhang khangna kaidoroge haiduna haugalai matam aduta tamnana pukse thinbel lengba torokpa aduda haudurakpani adumna hairakpada nongyaina hera nangsidi fare se nongbu ngalamale ngaktang hiplaga hawalasi asumna haitaraga nongyai amati tamna do ngahak hipli matam aduda kanagumba mathong hangdoklaga changakli maduda tamnana akhoi imase hawalaba male aina sum tumjin madu nungaiti aisu hawalagi adumna hairakpada nongyaina ngai khoda
ꯅꯣꯡꯕꯨ ꯉꯥꯟꯗ꯭ꯔꯤ ꯁꯩꯇ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯊꯕꯛ ꯐꯈ꯭ꯔꯄꯣꯠꯅꯤ ꯅꯪꯅ ꯍꯧꯒꯠꯂꯒ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯍꯧꯒꯠꯂꯒ ꯆꯪꯉꯛꯄꯗꯣ ꯏꯃꯥꯅ ꯀꯩꯁꯨ ꯌꯥꯕꯤꯗꯧꯉꯣꯇꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯣꯄꯦꯅ ꯍꯥꯏ ꯅꯣꯡꯌꯥꯏ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯁꯝꯕꯜ ꯁꯌꯥꯒꯁꯦ ꯂꯣꯏꯅꯃꯛ ꯇꯦꯛꯂꯤꯅꯤ ꯃꯇꯝ ꯈꯔ ꯑꯩꯅ ꯊꯥꯗꯣꯛꯂꯝꯕ ꯑꯁꯤꯗ ꯑꯁꯤꯒꯁꯦ ꯑꯃꯨꯛꯇ ꯈꯥꯒꯠꯅꯕ ꯇꯧꯁꯤ ꯊꯣꯛꯂꯛꯎ ꯑꯗꯨꯝꯕ ꯂꯥꯎꯔꯛꯄꯗꯨꯗ ꯇꯝꯅꯥꯅ ꯐꯔꯦꯅꯤꯅꯦ ꯁꯦ ꯍꯧꯒꯠꯂꯣꯁꯤ ꯑꯩꯁꯨ ꯍꯧꯒꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯝꯅꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯁꯨꯝꯅ ꯇꯝꯅꯥꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯀꯣꯛ ꯑꯗꯣ ꯆꯪ ꯂꯥꯎꯅ ꯉꯥꯎꯈ꯭ꯔꯤ ꯃꯍꯥꯛꯅ ꯃꯀꯣꯛ ꯉꯥꯎꯔꯒ ꯃꯃꯤꯠ ꯑꯗꯣ ꯆꯦꯠꯆꯦꯠ ꯎꯏꯁꯤꯜꯂꯨꯔꯒ ꯐꯃꯨꯡꯗ ꯐꯝꯊꯔꯛꯄꯗ ꯅꯣꯡꯌꯥꯏꯅ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯝꯅꯥꯅ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯗ ꯈꯨꯝꯃꯤ ꯇꯝꯅꯥꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯐꯥꯎꯔꯒ ꯑꯉꯥꯡ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯅ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯔꯤꯉꯩꯗꯨꯗ ꯎꯍꯧꯔꯤ ꯍꯩꯃꯥ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯅꯣꯡꯌꯥꯏꯅ ꯀꯩꯗꯧꯔꯒꯦ ꯅꯪꯒ ꯑꯩꯒꯅꯤ ꯂꯩꯔꯤꯕꯁꯤ ꯁꯤꯗꯩꯁꯤꯗ ꯀꯅꯥꯝꯇ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯥꯛꯄ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯅꯥꯅ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯑꯃ ꯁꯣꯝꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯅꯪꯅ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯋꯥꯔꯤꯅꯤꯁꯦ ꯌꯥꯔꯦ ꯄꯣꯊꯥꯔꯣꯁꯦ ꯑꯩꯅꯦ ꯕꯕꯥꯅ ꯀꯧꯔꯤꯗꯣ ꯀꯩ ꯍꯥꯏꯒꯦ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯑꯗꯨꯝꯅ ꯅꯣꯡꯌꯥꯏꯅ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯇꯝꯅꯥꯕꯨ ꯐꯃꯨꯡꯗ ꯏꯟꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯝꯂꯤ ꯑꯗꯨꯒ ꯅꯣꯡꯌꯥꯏꯗꯣ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯑꯊꯥꯞꯄꯗꯒꯤ ꯍꯤꯡꯒꯣꯜ ꯃꯇꯥꯏꯗꯒꯤ ꯀꯧꯔꯛꯏ ꯍꯣꯏ ꯁꯣꯝꯗ ꯂꯥꯎꯅꯦ ꯅꯪꯕꯣ ꯉꯔꯥꯡ ꯑꯍꯤꯡ ꯀꯩꯗꯧꯔꯝꯂꯕꯅꯣ ꯈꯪꯗꯦꯅꯦ ꯁꯝꯕꯜꯒꯥꯁꯦ ꯂꯣꯏꯅ ꯅꯩꯈꯥꯏꯔꯝꯂꯦ ꯍꯨꯔꯥꯟꯕ ꯆꯪꯉꯝꯂꯤꯕ꯭ꯔꯥ ꯁꯥ ꯁꯟ ꯆꯪꯉꯝꯂꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯂꯩꯀꯥꯏ ꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯁꯟꯁꯤꯡ ꯑꯁꯤꯁꯨꯅꯦ ꯈꯔ ꯊꯧꯔꯤ ꯆꯦꯜꯂꯗꯤ ꯐꯗꯧꯅꯤ ꯉꯥꯡꯗꯨꯅ ꯁꯝꯕꯜ ꯑꯗꯨ ꯈꯥꯖꯤꯜꯂꯤ ꯅꯣꯡꯌꯥꯏꯁꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯆꯥꯛꯁꯪꯂꯣꯝꯗ ꯀꯟꯅ ꯋꯥꯏ ꯇꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯣ ꯂꯥꯜꯂꯒ ꯑꯉꯥꯡ ꯑꯃ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯀꯦꯇꯨꯀꯤꯅ ꯎꯍꯧꯔꯦ ꯃꯗꯨ ꯎꯔꯨꯕꯗꯨꯗ ꯀꯦꯇꯨꯀꯤꯅ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯇꯝꯂꯕ ꯐꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯐꯤꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯉꯁꯤ ꯑꯍꯤꯡ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯥꯡ ꯐꯠꯇꯕ ꯑꯣꯏꯅ ꯄꯣꯔꯛꯂꯒꯅꯤ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯇꯥꯔꯤꯕꯁꯤꯡ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯀꯣꯏꯕꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯤꯕꯨꯝꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯁꯤ ꯂꯧꯒꯗꯕꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯟꯒꯗꯕꯒꯤ ꯉꯥꯏꯅꯔꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯄꯣꯛꯂꯛꯄꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯃꯁꯤ ꯃꯥꯡꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯗꯨ ꯋꯥꯈꯜ ꯈꯜꯂꯒ ꯅꯨꯃꯤꯗꯥꯡ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯦ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯑꯃꯨꯛ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯇꯨꯀꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯈꯪꯀꯞ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯤ ꯀꯗꯥꯏꯗꯒꯤ ꯀꯗꯣꯝꯗꯒꯤ ꯀꯅꯥꯅ ꯀꯞꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯀꯗꯣꯝꯗꯒꯤ ꯀꯞꯂꯛꯂꯤꯕꯅꯣ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯕꯗꯁꯨ ꯀꯔꯣꯝ ꯅꯥꯀꯟꯗꯒꯤ ꯀꯞꯄꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯀꯦꯇꯨꯀꯤꯅ ꯑꯗꯨꯝꯅ ꯃꯀꯣꯛ ꯃꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤꯉꯩ ꯕꯣꯄꯦꯟꯗꯣ ꯄꯔꯞ ꯆꯪꯂꯛꯏ ꯕꯣꯄꯦꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯦꯇꯨꯀꯤꯅ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛꯇ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯒꯨꯝ ꯇꯧꯕ ꯍꯦꯔꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯀꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯦꯇꯨꯀꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯗꯣ ꯀꯦꯇꯨꯀꯤꯗ ꯍꯥꯏꯔꯞ ꯌꯦꯡꯉꯒ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯣ ꯀꯦꯇꯨꯀꯤꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦꯁꯤ
haiduna pirakli Bopena wa makha tage amuk torokpada ngasi de karin chang cha se haribano asumna wa panglai de lekthorokpada Bopen singnaduna tungmang haipit jingnakpadadi mahaki matung lomda mamong nupi ado leiramle matam maruda Bopena era insang wabu aba ko hek thongjalu aidi uthabapu wada surabadi nangnaba thongabadi ihawda hawre asum haram laga para project kri matam maruda ketukina ama nang la ko bu kari haige sangu maduda tamnana ising singnana hojik sanakriba wari adubu kari waraba jano haiduna khallaga leiringai ketukina mahak lakpagi maram hanglakpaduta tamnana imana sak thonglibaduda aisu mateng khara pangye haidana changakribani ngai khone nangbo ngasigi saitharabro saithadri ima ihehe adudine chakshungda changbodo nongairaroi imung phamungdane tingthina phamlaga tumlaga leisu chalu adumna hairakpa aduta tamnana yani de ima aisi iruja jathoklaga ima ki nating khaditang pangge sum tumina leibodo hainadi asumna haraduna ising khara tawdun irujana bohonari adubu ketukina ising asaba lumge haiduna ising asaba lumbiri tawriba moga sida tamnado ketukiya mahaki maku bokana sanakhiba wari aduna kari wari oiraba jano phattabagi maramdabu oiribra afabagi maramdabu oiribra kari oiraba jano haibado singnarabasu ketukina mahaku lura jana tawbibasi ubada kara hena singnabasu ngamdri aduga karigumba amadi sodanamaki tawragani haibasi tamnanasu isingda singnajari masigi matung tamnasu iruja maithajaba loisalakpadadi ketukina chak loisalakle tamnana kari tawrugi ma haiduna hanglakpada ketukina kari amata hek tawlinga leitreste aduge sarupudine chalu ibungo khoi noi pabung hoi kawruro chalu chak loire hayu iruja maithajagataba leirabadi iruja maithajaro hairuro chalu adumna hairakpaduda hoi haiduna chatkri masigi matung haujikti tamna amadi nongjai Bopen amadi ketuki makoi punna sak saminari matam aduta ketukina nakoi ngahtang phamamu haramlaga mahak chak chadum khara pairaga maringlomda parap thoki karino mahana tawribasibo haiduna tamna amadi nongjai khallaga lehauri matam aduta Bopena masigi nupi sina sa nga lura tawbasiri kari haironi ha nongjai namasi bo sa nga de yam sopi ni magi senrang tara amu leibani maningta chak cha bai hek lakone du thari worini ketuki gi laibuk phabana mahak sa nga da khara luna tawba nongyai na su hanadagi hauna khangbo oramle sumang da phawriba phau aduda senrang na masak udaba makai yomsinduna phau chariba do ketuki nongmada phawba tanbiba jatnati madu punamak nongyai su khanglibani aduna Bopena hairiklibato chanaraduna tawbune khoi masi asuk hauna chariba sidabu hawgulaga uchiki chak thangamini adum hairikpada tamna su ingangakna nongyai da yingi tamna ra khalibadi matang chadi asini chakcha toklaga oirabasu natragana ngasaina oirabasu sagum sagai charaga hingjaba jiba aduna matau karamna chak asuk kanna charingai asida sadum ahum mari pairaga thokribano haiduna khallingai aduda ketukisu paraprap changsalakle aduga tumina adum chakre hoi maiga mata hairamde mayamdo tumin adum chari saba thakpa loraga mayamde loina makchanakre tamna abadi ketukidi makha samthahori matam aduda ketukina mahaki makong aduda munna yenglaga haurakadore sidi is asun haramlaga haramlaga makhong namado satin thorai kanagumba man mahaki makhong odo leikhairapagum chabet nesallapagum chaina khol phangladuna ai sire te haiduna kana laukhlaklei aduga lukhak sagumni haibaga karimata khangdi tharo olakli chaina kholladuna ketukina adumna tawrakpa aduda sakcha toktuna mapana thokrawa nongyai amadi Bopen kaidore haiduna chinsalakli
ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡ ꯀꯦꯇꯨꯀꯤꯗꯣ ꯇꯞꯅ ꯍꯟꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯣꯡꯌꯥꯏꯅꯁꯨ ꯇꯝꯅꯥꯗ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯍꯪꯉꯤ꯫ ꯇꯝꯅꯥꯅ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗꯦ, ꯍꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯛꯁꯦ ꯁꯠ ꯇꯤꯡꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯅ ꯅꯪꯒꯤ ꯎꯆꯤꯔꯥꯏ ꯀꯥꯡꯕꯤꯁꯤ ꯑꯃꯨꯛ ꯍꯧꯔꯛꯂꯦꯗꯅ ꯍꯥ? ꯐꯅ ꯀꯟꯅꯗꯤ ꯃꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯐꯠꯇꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯀꯦꯇꯨꯀꯤꯅ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯅꯕ ꯑꯁ, ꯑꯅꯥ ꯂꯥꯏꯌꯦꯡ ꯍꯥꯏꯕꯁꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯐꯄꯣꯠꯇꯦꯗ꯫ ꯉꯁꯤ 10ꯅꯤ 20ꯗꯤ ꯈꯖꯤꯛ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯅꯦꯅ ꯍꯥꯏꯔꯛꯏꯗꯨꯗꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯛꯄ꯫ ꯑꯁꯨꯝꯅ ꯕꯣꯄꯦꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯅꯖꯕꯤ ꯏꯪꯒꯤꯠꯇ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏꯅ ꯏꯃꯥꯒꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯃꯣꯏꯒꯤ ꯃꯥꯏꯕꯗꯨꯅ? ꯏꯕꯨꯡꯉꯣ, ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦꯁꯦ, ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯁ, ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯕꯣꯄꯦꯟ, ꯅꯣꯡꯌꯥꯏ, ꯇꯝꯅꯥ ꯂꯣꯏꯅꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ, ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯊꯣꯛꯅꯈ꯭ꯔꯕꯅꯤ꯫ ꯀꯦꯇꯨꯀꯤꯗꯤ ꯃꯅꯤꯡꯂꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯇꯝꯅꯥꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯗ ꯀꯦꯇꯨꯀꯤꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯅꯥꯒꯅꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯥꯁꯤꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯨꯊꯣꯛꯈꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯊꯥꯔꯤꯕꯣꯏ ꯅꯤꯡꯂꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯀꯦꯇꯨꯀꯤꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯀꯔꯤꯅꯣ ꯏꯃꯥ, ꯅꯨꯃꯤꯠ ꯐꯥꯎ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯦꯇꯨꯀꯤꯅ ꯅꯄꯥꯕꯨꯡꯁꯦ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯌꯦ, ꯉꯁꯥꯏꯗꯨ ꯈꯔ ꯆꯔꯝ ꯊꯂꯝ ꯈꯪꯈꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯕꯣꯄꯦꯟ ꯄꯔꯞ ꯆꯪꯁꯜꯂꯛꯂꯒ ꯅꯈꯣꯏ ꯆꯥꯛ ꯊꯣꯡꯀꯠꯂꯕ꯭ꯔꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯋꯥ ꯁꯣꯏꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯊꯣꯡꯀꯠꯂꯕ꯫ ꯏꯪꯒꯤꯠ ꯈꯪꯂꯕ ꯕꯣꯄꯦꯟꯅ ꯑꯗꯨ ꯐꯩꯅꯦ, ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯆꯥꯛ ꯊꯣꯡꯉꯝꯅꯦ ꯍꯥꯏꯕꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦ? ꯏꯃꯧ ꯏꯕꯦꯝꯃ, ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ, ꯅꯃꯥꯁꯦ ꯆꯥꯛ ꯊꯣꯡꯕ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯟꯖꯈ꯭ꯔꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯇꯝꯅꯥꯁꯨ ꯅꯣꯛꯐꯦꯠ ꯂꯩꯍꯧꯔꯤ꯫ ꯀꯦꯇꯨꯀꯤꯅ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯇꯝꯅꯥꯗ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ, ꯆꯥꯛ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯑꯗꯨꯝ ꯀꯧꯔꯛꯂꯒꯦ ꯆꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯝꯅꯥ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯇꯝꯅꯥꯅ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯃꯨꯛ ꯉꯥꯏꯗ꯭ꯔꯕꯁꯨ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯗꯣꯛꯀꯦ ꯈꯟꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯅ ꯀꯦꯇꯨꯀꯤꯁꯨ ꯆꯥꯛ ꯀꯟꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯃꯥꯏꯗꯣꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯀꯦꯇꯨꯀꯤꯅ ꯈꯨꯁꯨꯝ ꯁꯥꯖꯨꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯏꯗꯣꯗꯣ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯍꯩꯃꯥ, ꯇꯥ ꯃꯥꯏꯗꯣ, ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ? ꯑꯁꯨꯝꯅ ꯍꯪꯂꯨꯔꯕꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯝꯅꯥꯗꯣ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕꯗꯣ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯇꯥ ꯃꯥꯏꯗꯣ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦꯃꯤ? ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯑꯗꯨꯝ ꯍꯥꯏꯔꯨꯕꯗꯨꯗ ꯃꯥꯏꯗꯣꯅ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯦ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯍꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯁꯤ, ꯅꯪ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯅꯥꯃꯠꯇ ꯍꯜꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯦꯇꯨꯀꯤ ꯃꯥꯏꯗꯣꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯏꯗꯣꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯀꯦꯇꯨꯀꯤ ꯚꯥꯞ ꯇꯥꯔꯤ꯫ ꯃꯥꯏꯗꯣꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯀꯦꯇꯨꯀꯤꯅ ꯃꯥꯏꯗꯣꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯈꯔ ꯂꯥꯞꯄꯁꯤꯗ ꯎꯗ꯭ꯔꯦꯅꯤ,
asomna khalaga khara naksalli hawjikti ketuki gi mamaiga maido gi mamaiga se thingnagadaba khajik ta ngairi matam tanja aduda tamna do imana chak thonglibadu kamdori bazano haiduna parap changlakpada tawriba phibam mado uri madu ubada tamnati as hairam laga hakti phatchat khri ketukina hey nangbo kai haige nangbo haiduna kaurakli tamnana imagi mating pangge haiduna changlakpani asumna hanjallakpadadi ketuki do matomta lerami ketukina si se asumna leithorakpada maidosu leramdri ketukina haima ta maido du kalom chakraba jano asumna setha jinglakpada ketuki gi manakta leriba tamnana mati sai bangbani chakamnani adumna harakpada ketuki tamnada haifet munna yengli aduga ketukina nahapu asibo hana masak khangro adumna hairakpada tamnana imang ngaha nongma akhoi wapal marakta waru phuki haidang langlambani asumna langlamba numitagi di imang kainoma dum tawkhrabani wafam madu tabada ketuki singramba punamak chumle khaladuna o aina khalini magondagi hawrukpa sodene waramgani haidana mana tumbado sodene loktu longani ardagi hawruklibani asomna ketuki na murum sonbadu tamnana ima karino tumba haibabo maduda ketuki khangprek khangaduna kaisu tawdeda masigi halse magi yusi tumbada halatha en hainaribani aduginida yu ya mathakpa adugi ngaukribani asomna hairaga hakkiga torokpada tamnana hawjik imaga toromibadubu maduda ketukina era mana ingondane mamita kanom changkhe na haibuda tumit ka changna bazala haidana adu yenglambagi wani hai nang wawa launu ko madugi wado adom na hairakpa tamna ai kaisu laroida ima hairamnaga satkhri asumna matam madu haukrabada numit pungta tari numidang ngantana chaba thakpa su loire magi phamungda leinari bopen di ngalman khre haiduna mahakti mangolda hangchit langtru leiri nongyai su thulaktuna hangchit langni wari watai kaya amasu sanari ketukina changan charga nganta tumhangi khaluri basi isoi raba jala haiduna pukningda waraujari tanja aduda ketuki gi maraibak phaba haigadra nong mangsilakli nong mangba sinani womchak sakli basi nong taramdai gi matam maduda ketukina kaya da pharabar ngasisi womchak sakli base nong sodana tagadawri nong tarabadi aina tawgadawri bathabak ase sab ek sagadawri bani asumna wakhal khalingai matamdi khara thengjalakli mayam punamak yumda loinamak changnakri nong nusit taromdai gi nusit chu kanna sitpa horakli matam maruda bopenna nongyaida hai sangoi lukoi maning maya da kaida nusit na kaina chengiba yaba pochai lemta lehaudrabra adumna hanapada nongyaina kaisu lehaudrabri pabung haiduna khumakli maruda ketukina karino kaino bu hangidu aingonda hangadabudu bo ai nasa nupa hoisi mukhoigi kada lengduna laikhrabra haibadu aduk jinglibani ne phare nang ne tumana bataw nang ngasi kaino ma tawgadaba male thai laigi thorong kumba tawgadaba leibro as madugi wado kana ngangano leiribani asumna hairakpada bopen phare ai yaudoribra haiduna hangi ketukina yaudраbasu yarani ngasigi thoromasida kanamata yauba yadi adumna haibadagi bopen phare haiduna mahakti adumak hipkhri matamdi asum haujalakpana nongsu thili taba horokle nongga tarakpa aduda tamna amadi nongyai yamna nungaina adumak tungkhri bopensu adumak tungkhri tumlibasida hena tummanaba haiduna ketukina mokoi punamakpu summanabagidamag leiwa saithokri asumna thaurang punamak loirabada ketuki mahakna lai khurumba lai sanabada sijinnaba
ꯃꯍꯥꯛꯀꯤ ꯈꯔꯥꯏ ꯑꯃꯨꯕꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯍꯥꯞꯂꯒ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯀꯦꯇꯨꯀꯤꯗꯣ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫